أعوذ بالله من الشيطان الرجيم بسم الله الرحمن الرحيم مثل الفريقين كالأعمى والأسم والبصير والسميع هل يستويان مثلا أفلا تذكرون ولقد أرسلنا نوحا إلى قومه إني لكم نذير مبين Kangbu anidugi khudamdi mitangba napangbaga amasung aubaga atabagani amana mamisu tangba tiamana amana mamitangaba manas bangaba tinhaisi group anidu managdara manarabra anidubu jangdamnabada adu oirabadi nakoi bu khan thararoidra yadri singdu mitangbu maneba mamitangba mamitangdaba kam managdara soidara mak thakibani thajadab singdu soidana mak thakibani khoina nubu magi misingda mana haiki ta senama aina khoida section wa haiba amani mayek senglaba madudi na khoina latloidabani kana amatabu allah nattana ayaba singdana mai uba tangdaba sumana pangdaba misingdo adu bangna ani simana kadra madudi na khoina latloidabani kana amatabu allah nattana nuna hairimi tasengnamak aina kibi na khoi gi damak chaina lairaba numit amagi dandi nuna mai komda mai mi singda haiba waiduni lana hai maduda magi thajadaba mi singdugi saknaiba singduna haiki masaknaiba ina khunba thajadab singduna hairimi ꯑꯩꯈꯣꯏꯅ ꯎꯗꯦ ꯅꯪꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯎꯗꯦ ꯅꯪꯒꯤ ꯇꯨꯡ ꯏꯟꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯊꯦꯟꯕꯁꯤꯡꯗꯨꯅ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯎꯗꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯒꯨꯟ ꯑꯃꯠꯇ ꯅꯨꯅ aduga nangina tung ilim khaisi juna asola na adu asi mapan thonga uraga heta satpa khanthadaba adu wakhan khanthadaba adu mi tane nang na tung ya lo sing leitaba natte khoina na khoibu chinthiba singni khalli adu bathata am kan wasna chinthi bane khalle nanga loina group se chinthi bane khalle mana haiki o aigi mi sing na khoi ubra aina leplamlabadi dalil amada aigi raptagi aduga mana aduga mana pibiramlabadi aingonda minungsi mage manaktagi aduga madu mamsil hankhiba oiramlabadi nakhoida ꯑꯩꯈꯣꯏꯅ ꯅꯝꯁꯤꯟꯒꯗ꯭ꯔꯥ ꯃꯁꯤ ꯑꯜꯂꯥꯍꯅ ꯅꯝꯁꯤꯟꯒꯗ꯭ꯔꯥ ꯃꯁꯤ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯇꯨꯀꯠꯆꯔꯒ ꯗꯥꯎꯠ ꯄꯤꯕꯒꯤ ꯅꯤꯌꯣꯝꯅꯤꯁꯦ ꯔꯁꯨꯜꯅ ꯀꯃꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏꯕꯗꯣ ꯇꯥꯛꯏꯁꯦ ꯑꯌꯥꯠ ꯊꯤꯊ ꯃꯇꯝꯗ ꯀꯃꯥꯏꯅ ꯊꯤꯊꯈꯤ ꯍꯥꯏꯕꯗꯣ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯩꯅ ꯍꯥꯏꯗꯦ ꯅꯈꯣꯏꯗ ꯃꯁꯤꯒꯤꯗꯃꯛ ꯃꯥꯜ ꯆꯥꯟ ꯑꯩꯒꯤ ꯃꯅꯥꯗꯤ ꯀꯅꯥꯗꯒꯤꯁꯨ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯜꯂꯥꯍꯗꯒꯤ ꯅꯠꯇꯅ ꯑꯩꯅ ꯗꯨꯅꯤꯌꯥ ꯀꯔꯝ ꯐꯪꯅꯕ ꯅꯠꯇꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯁꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯀꯔꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯀꯥꯟꯅꯕꯗꯤ ꯑꯥꯗ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩꯅ ꯇꯥꯟꯊꯣꯛꯀꯗꯕ ꯅꯠꯇꯦ ꯊꯥꯖꯕꯁꯤꯡꯕꯨ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏ ꯎꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯔꯕꯀ ꯇꯧꯔꯤꯕꯁꯨꯡ ꯑꯩꯅ ꯎꯏ ꯅꯈꯣꯏꯕꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯍꯩꯁꯤꯡꯗ꯭ꯔꯅꯤ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏꯁꯦ ꯈꯪꯗ꯭ꯔꯕ ꯃꯤ ꯑꯣꯏꯅ ꯎꯏ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯩꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯑꯜꯂꯥꯍꯗꯒꯤ ꯑꯩꯅ ꯇꯥꯟꯊꯣꯛꯂꯨꯔꯕꯗꯤ ꯃꯈꯣꯏꯕꯨ ꯍꯥꯏꯗꯤ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯛꯏꯕꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯕꯨ ꯈꯟꯊꯔꯔꯣꯏꯗ꯭ꯔꯥ ꯖꯥꯍꯤꯜꯁꯤ ꯒꯥꯂꯤ ꯍꯦꯅ ꯑꯩꯈꯣꯏ ꯂꯧꯅꯔꯤꯕ ꯖꯥꯍꯤꯜ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯑꯔꯕꯤꯗ ꯖꯥꯍꯤꯜ ꯍꯥꯏꯈ꯭ꯔꯦꯅ ꯒꯥꯂꯤ ꯅꯠꯇꯦꯕ ꯁꯤꯁꯤ ꯑꯩꯗꯤ ꯖꯥꯍꯤꯜꯅꯤ ꯍꯥꯏꯕ ꯃꯤꯁꯨ ꯂꯩ ꯃꯁꯥꯅ ꯍꯥꯏꯖꯕ ꯑꯩꯗꯤ ꯖꯥꯍꯤꯜꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ
ꯁꯤꯒꯤ ꯑꯌꯥꯁꯤꯡꯁꯤꯗ ꯌꯥꯝ ꯈꯟꯊꯕ ꯌꯥꯕ ꯌꯥꯎꯔꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇꯁꯨ ꯏꯃꯥꯟ ꯄꯨꯔꯛꯄ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯁꯣꯜ ꯑꯅꯥ ꯉꯥꯛꯇꯅꯤꯗꯅ ꯑꯁꯣꯜ ꯑꯅꯥ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔ ꯆꯤꯊꯕ ꯑꯗꯨꯗ ꯍꯥꯏꯔꯤꯃꯦ ꯀꯨꯔꯦꯁꯀꯤ ꯃꯤꯅ ꯃꯈꯣꯏꯁꯤꯡꯁꯤ ꯊꯣꯛꯍꯟ ꯑꯩꯈꯣꯏ ꯆꯪꯉꯛꯀꯦꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯑꯗꯨꯁꯨ ꯅꯨꯗꯁꯨ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯅꯨꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯁꯤꯡꯁꯤ ꯇꯥꯟꯊꯣꯛꯎꯔꯗꯤ ꯅꯪ ꯈꯪꯗꯗꯅ ꯇꯧꯔꯃꯤꯗ ꯅꯪ ꯈꯪꯗꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯍꯥꯏꯕꯁꯤ ꯑꯥꯔꯕꯤꯗ ꯍꯥꯏꯔꯛꯑꯗꯤ ꯖꯍꯤꯜ ꯁꯤꯖꯤꯟꯅꯗꯧꯔꯤꯕ ꯒꯥꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯖꯍꯤꯜ ꯍꯥꯏꯔꯗꯤ ꯀꯧꯅꯕꯗꯤ ꯐꯃꯨꯡꯗ ꯂꯩꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯁꯟꯗꯣꯛꯄ ꯍꯧꯕꯗ ꯄꯥꯎ ꯄꯤꯕ ꯍꯧꯕꯗ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗꯩ ꯅꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯐꯥꯎ ꯇꯥꯟꯈꯤꯗꯦ ꯄꯩꯒꯝꯕꯔ ꯃꯈꯣꯏꯅ ꯑꯗꯨꯁꯨ ꯈꯪ ꯉꯝꯃꯦꯗꯅ ꯑꯩꯅ ꯍꯥꯏꯗꯦ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯄꯨꯀꯩꯁꯤꯡꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯪꯉꯤꯁꯨ ꯍꯥꯏꯗꯦ ꯑꯔꯣꯟꯕꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯗꯦ ꯑꯩ ꯐꯔꯤꯁꯇꯥꯅꯤ ꯍꯥꯏꯅꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯈꯣꯏꯒꯤ ꯅꯃꯤꯠꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕꯁꯤꯡꯗꯨꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯜꯂꯥꯍꯅ ꯑꯐꯕ ꯄꯤꯕꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯤꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯟꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯑꯩꯅ ꯑꯜꯂꯥꯍꯒꯤ ꯃꯍꯃꯠ ꯊꯥꯔꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯦ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯅꯨꯡꯗ ꯂꯩꯕꯗꯨ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯑꯩ ꯆꯟꯈꯤꯒꯅꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏꯕꯗꯨꯃꯥꯏꯅ ꯇꯧꯔꯨꯔꯗꯤ ꯑꯔꯥꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯩꯒꯝꯕꯔ ꯅꯨꯡꯁꯨ ꯆꯟꯈ꯭ꯔꯅꯦꯕ ꯇꯥꯟꯊꯣꯛꯎꯔꯗꯤ ꯑꯁꯣꯜ ꯑꯅꯥꯅꯤ ꯑꯄꯪꯕꯅꯤ ꯑꯄꯪꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯐꯝꯅꯤꯡꯗꯦ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯃꯣꯏꯁꯤ ꯉꯥꯛꯇꯪ ꯊꯩꯗꯣꯛꯈꯤꯒꯦ ꯈꯔ ꯈꯜꯂꯨꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯁꯨ ꯑꯔꯥꯟꯕꯗ ꯆꯟꯈꯤꯗꯧꯔꯕ ꯅꯨꯁꯨ ꯁꯤꯗ ꯑꯍꯥꯟꯕꯗ ꯍꯥꯏꯈ꯭ꯔꯤꯁꯤ ꯑꯜꯂꯥꯍꯒꯤ ꯄꯨꯀꯩꯁꯤ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯇꯦꯅ ꯍꯥꯏꯍꯜꯂꯤꯃꯦ ꯑꯗꯨꯗꯒꯤ ꯈꯪꯉꯦꯁꯨ ꯑꯔꯣꯟꯕꯗ ꯂꯩꯕ ꯄꯣꯠꯇꯨꯁꯨ ꯈꯪꯗꯦꯅꯅꯦ ꯍꯥꯏꯍꯜꯂꯤꯁꯤ ꯐꯔꯤꯁꯇꯥꯅꯦꯁꯨ ꯍꯥꯏꯗꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯑꯔꯣꯟꯕꯒꯤ ꯄꯣꯠꯁꯨ ꯈꯪꯅꯕꯅꯤ ꯑꯗꯨꯗꯒꯤ ꯄꯨꯀꯩꯁꯤꯁꯨ ꯃꯣꯏ ꯃꯅꯥꯛꯇ ꯕꯔꯀꯠ ꯀꯩꯀꯩꯁꯤ ꯂꯣꯏꯅ ꯃꯈꯣꯏꯅ ꯄꯩ ꯁꯤꯟꯗ ꯂꯩꯔꯦꯕ ꯁꯤꯅ ꯕꯔꯀꯠ ꯑꯁꯨꯛ ꯌꯥꯝꯃꯤ ꯁꯤꯅ ꯑꯁꯨꯛ ꯍꯟꯊꯩ ꯃꯁꯤꯡ ꯀꯜꯀꯨꯂꯦꯠꯀ ꯍꯣꯠꯇꯅ ꯂꯩꯔꯦ ꯕꯔꯀꯠꯁꯤ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯆꯠꯂꯗꯤ ꯅꯪꯒꯤ ꯕꯔꯀꯠꯁꯤ ꯀꯔꯕꯥꯔꯒꯤ ꯑꯃꯒꯤ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯀꯜꯀꯨꯂꯦꯠ ꯍꯣꯠꯇꯅ ꯑꯗꯨꯗꯒꯤ ꯑꯔꯣꯟꯕꯩꯁꯨ ꯈꯪꯈ꯭ꯔꯦ ꯖꯅꯠꯗꯨ ꯖꯛꯀꯔꯁꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯗꯕ ꯃꯣꯠꯁꯤ ꯇꯥꯛꯈ꯭ꯔꯦꯕ ꯂꯣꯏꯅ ꯑꯗꯨ ꯁꯤꯗꯗꯤ ꯈꯪꯗꯦ ꯂꯩꯇꯦ ꯍꯥꯏꯌꯣ ꯁꯤ ꯄꯩꯒꯝꯕꯔ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯍꯥꯏꯍꯜꯂꯦꯕ ꯑꯜꯂꯥꯍꯅ ꯑꯁꯤꯟ ꯑꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯅꯝꯕꯔ 32ꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯣ ꯅꯨ ꯅꯪꯅ ꯌꯦꯠꯂꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯣꯏꯔꯦ ꯑꯩꯈꯣꯏꯗ ꯌꯦꯠꯄꯗ ꯑꯗꯨꯅ ꯄꯨꯔꯛꯂꯣ ꯑꯩꯈꯣꯏꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯗꯨ ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯕꯗꯤ ꯐꯖꯕ ꯃꯑꯣꯡꯗ ꯃꯥꯅ ꯑꯜꯂꯥꯍꯒꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇꯣ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯣ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯌꯦꯠꯂꯦꯕ ꯑꯗꯨꯅ ꯄꯨꯔꯛꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯥꯗꯨ ꯇꯧꯔꯣ ꯄꯥꯡꯊꯣꯛꯍꯜꯂꯨꯔꯣ ꯍꯥꯏꯔꯅꯤ ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯣꯏꯔꯗꯤ ꯅꯨꯅ ꯍꯥꯏꯈꯤ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨ ꯅꯈꯣꯏꯗ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯅ ꯃꯥꯅ ꯑꯁꯨꯝꯅ ꯅꯤꯡꯕꯤꯔꯕꯗꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯉꯝꯂꯣꯏ ꯃꯗꯨꯕꯨ ꯁꯣꯏꯍꯟꯕ ꯍꯧꯖꯤꯛꯀꯤ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯅꯨꯅ ꯑꯜꯂꯥꯍꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣꯅ ꯍꯥꯏꯍꯜꯂꯤꯕ ꯋꯥꯗꯥ ꯇꯧꯍꯜꯂꯤꯕ ꯁꯤ ꯇꯧꯔꯗꯤ ꯑꯖꯥꯕ ꯇꯥꯅꯤ ꯁꯤ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯐꯥꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯄꯨꯔꯛꯑꯣꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯅ ꯍꯥꯏꯍꯜꯂꯤꯁꯤ ꯃꯗꯨ ꯑꯜꯂꯥꯍ ꯈꯛꯇꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯩꯅ ꯄꯨꯔꯛꯄ ꯉꯝꯕ ꯅꯠꯇꯦ ꯀꯥꯟꯅꯍꯜꯂꯣꯏ ꯅꯈꯣꯏꯗ ꯑꯩꯒꯤ ꯄꯥꯎꯇꯥꯛꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯂꯕꯁꯨ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯑꯔꯥꯟꯕꯗ ꯑꯗꯨꯝ ꯊꯝꯕꯤꯒꯦ ꯅꯤꯡꯕꯤꯔꯕꯗꯤ ꯃꯥꯗꯤ ꯅꯈꯣꯏꯒꯤ ꯔꯕꯅꯤ ꯃꯥꯗꯤ ꯅꯈꯣꯏꯒꯤ ꯔꯕꯅꯤ ꯃꯉꯣꯟꯗ ꯅꯈꯣꯏ ꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯃꯥꯅ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯁꯦꯝꯖꯤꯟꯕꯅꯤ ꯍꯥꯏꯌꯨ ꯑꯩꯅ ꯃꯁꯤꯕꯨ ꯁꯦꯝꯖꯤꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯊꯛꯇꯅꯤ ꯏꯔꯥꯜꯗꯨ
ꯑꯩ ꯆꯦꯟꯅꯖꯗꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗ ꯔꯁꯨꯜꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗꯨ ꯔꯁꯨꯜꯗ ꯃꯈꯣꯏꯅ ꯈꯜꯂꯤꯗꯨ ꯀꯨꯔꯥꯟꯁꯤ ꯔꯁꯨꯜꯅ ꯊꯤꯊꯔꯤꯁꯤ ꯃꯥꯅ ꯇꯝꯃꯛꯄꯅꯦꯕꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯦꯝꯕꯅꯦꯕꯨ ꯍꯥꯏ ꯖꯥꯗꯨꯒꯔꯅꯦꯕꯨ ꯍꯥꯏ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯔꯁꯨꯜꯅ ꯀꯩꯒꯨꯝꯕ ꯇꯧꯔꯝꯃꯕ ꯀꯅꯥꯒꯨꯝꯕꯗꯩ ꯇꯝꯃꯒ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯅ ꯍꯥꯞꯆꯤꯜꯂꯒ ꯉꯥꯡꯕ ꯑꯣꯏꯔꯝꯃꯣꯅꯦ ꯑꯗꯨꯒꯤ ꯗꯟꯗꯤꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯗꯨꯗꯤ ꯐꯥꯒꯅꯦꯅꯕ ꯅꯈꯣꯏꯅ ꯀꯟꯕꯁꯨ ꯉꯝꯃꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯔꯥꯟꯁꯤꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯂꯧꯒꯗꯕꯅꯤ ꯑꯍꯦꯟꯕꯗꯨ ꯔꯁꯨꯜꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯋꯥ ꯑꯌꯥꯠ ꯑꯃ ꯔꯁꯨꯜꯅ ꯏꯁꯂꯥꯝꯒꯤ ꯃꯇꯥꯡꯗ ꯑꯣꯔꯗꯔ ꯇꯧꯔꯝꯗ꯭ꯔꯦ ꯁꯤ ꯈꯪꯗꯅ ꯑꯗꯨꯝ ꯑꯗꯨꯒ ꯐꯥꯎꯍꯟꯈꯤ ꯅꯨꯗ ꯃꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯃꯤꯁꯤꯡꯗꯒꯤ ꯍꯥꯟꯅꯅ ꯊꯥꯖꯈ꯭ꯔꯕꯁꯤꯡꯗꯨ ꯅꯠꯇꯅ ꯁꯤ ꯅꯨ ꯋꯥꯍꯤ ꯇꯧꯔꯛꯏꯃꯤ ꯍꯥꯟꯅꯩꯗꯨꯇꯅꯤ ꯑꯗꯨꯅ ꯋꯥꯔꯨꯔꯒꯅꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯔꯝꯅ ꯁꯥꯔꯣ ꯍꯤꯖꯥꯎꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯐꯥꯎꯍꯜꯂꯛꯄꯗꯨꯒ ꯆꯥꯟꯅꯅ ꯍꯤ ꯁꯥꯕꯩ ꯅꯤꯌꯣꯝꯁꯨ ꯑꯜꯂꯥꯍꯅ ꯇꯥꯛꯂꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯖꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗꯤ ꯏꯔꯥꯛꯅꯍꯜꯂꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯄꯤꯔ ꯃꯇꯨꯡꯗ ꯌꯥꯗ꯭ꯔꯕꯁꯤꯡꯗꯣ ꯃꯈꯣꯏ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯣꯅ ꯍꯥꯏꯔꯤꯃꯤꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯝꯇ ꯃꯦꯁꯦꯖ ꯐꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯃꯦꯁꯦꯖ ꯌꯧꯈ꯭ꯔ ꯃꯇꯨꯡꯗ ꯌꯥꯗꯗꯅ ꯂꯩꯍꯧꯕꯁꯤꯡꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯔꯛꯑꯅꯣ ꯁꯦꯕꯥ ꯇꯧꯔꯛꯑꯅꯣ ꯑꯗꯨꯒ ꯃꯥꯅ ꯍꯤꯖꯥꯎꯗꯨ ꯁꯥꯔꯤꯉꯩꯗ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯁꯛꯅꯥꯏꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯁꯝꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯀꯔꯦꯝꯅꯈꯤ ꯃꯥꯕꯨ ꯅꯨꯕꯨ ꯀꯔꯦꯝꯅꯔꯤꯃꯤ ꯃꯥꯅ ꯍꯥꯏꯈꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯦꯝꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯅꯈꯣꯏꯗ ꯀꯔꯦꯝꯅꯔꯒꯅꯤ ꯅꯈꯣꯏꯅ ꯀꯔꯦꯝꯅꯕꯒꯨꯝ ꯁꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯌꯦꯕ ꯅꯈꯣꯏꯅ ꯈꯪꯂꯛꯂꯒꯅꯤ ꯀꯅꯥꯗ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯪꯗꯤ ꯃꯗꯨꯅ ꯆꯣꯞꯍꯟꯒꯗꯕ ꯃꯥꯕꯨ ꯇꯥꯏꯕꯪꯁꯤꯗ ꯑꯗꯨꯒ ꯀꯅꯥꯗ ꯀꯨꯝꯊꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯣꯝꯕ ꯅꯥꯏꯗ꯭ꯔꯕ ꯗꯟꯗꯤ ꯑꯈꯦꯔꯠꯇ ꯑꯗꯨ ꯈꯪꯒꯅꯦꯕ ꯅꯈꯣꯏ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯨꯀꯨꯝꯗꯨꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯪꯗꯨ ꯏꯁꯤꯡꯅ ꯊꯨꯝꯒꯠꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤ ꯇꯣꯡꯍꯜꯂꯣ ꯃꯗꯨꯗ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯖꯣꯔꯥ ꯑꯅꯤ ꯑꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯂꯩꯔꯪ ꯍꯥꯏꯅ ꯍꯟꯈꯤꯕꯗꯨ ꯇꯟꯅꯨꯔꯁꯤꯒꯤ ꯑꯥꯔꯊꯅꯦꯕ ꯇꯟꯅꯨꯔꯁꯤ ꯇꯟꯗꯨꯔꯁꯨ ꯀꯧꯋꯦꯕ ꯇꯟꯗꯨꯔ ꯁꯤꯅꯦꯕ ꯆꯞ ꯆꯥꯕꯤꯗꯤ ꯑꯥꯔꯕꯤ ꯋꯥꯍꯩꯅꯦꯕ ꯇꯟꯅꯨꯔꯅꯦꯕ ꯑꯗꯨꯒꯤꯗꯨ ꯁꯤꯒꯤꯁꯤ ꯂꯩꯔꯪ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯇꯟꯅꯨꯔꯁꯤ ꯂꯝ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯍꯥꯏꯔꯤꯁꯤ ꯂꯝ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏꯔꯝꯃꯦ ꯂꯩꯔꯪꯗꯒꯤ ꯏꯁꯤꯡ ꯍꯧꯔꯛꯏ ꯐꯨꯡꯒꯥꯗꯒꯤ ꯍꯧꯔꯛꯑꯦ ꯅꯍꯥꯟ ꯃꯃꯥꯡꯗ ꯂꯤꯗ꯭ꯔꯣ ꯋꯥꯔꯤ ꯑꯗꯨ ꯂꯝ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏꯔꯝꯃꯦꯅ ꯍꯧꯖꯤꯛ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯖꯣꯔꯥ ꯖꯣꯔꯥ ꯇꯧꯍꯜꯂ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯍꯩꯗꯨ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕꯗꯨ ꯌꯥꯎꯍꯟꯗꯅ ꯑꯃꯁꯨꯡ ꯊꯥꯖꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯗꯨꯕꯨ ꯊꯥꯖꯈꯤꯗꯦ ꯃꯥꯒ ꯂꯣꯏꯅꯅ ꯈꯔ ꯈꯛ ꯅꯠꯇꯅ ꯈꯔ ꯈꯛꯇꯅꯦ ꯊꯥꯖꯈ꯭ꯔꯤꯁꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯈꯤ ꯃꯁꯤꯗ ꯇꯣꯡꯂꯣ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗꯅꯤ ꯃꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯑꯃꯁꯨꯡ ꯃꯁꯤꯅ ꯈꯥꯝꯒꯗꯧꯔꯤꯕ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯔꯕꯇꯤ ꯑꯩꯒꯤ ꯔꯕꯇꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯃꯈꯥꯗꯒꯤꯅ ꯏꯐꯨꯠ ꯐꯥꯎꯔꯛꯄ ꯏꯁꯤꯡꯁꯤ ꯊꯣꯛꯂꯛꯄ ꯑꯗꯩ ꯃꯊꯛꯇꯒꯤ ꯅꯣꯡ ꯆꯣꯟꯕ ꯑꯗꯨꯒ ꯅꯝꯈ꯭ꯔꯤꯁꯦ ꯄꯨꯔ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯃꯗꯨꯅ ꯍꯣꯟꯈꯤ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯏꯊꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯖꯥꯎꯁꯤꯡꯒꯨꯝꯂꯕ ꯑꯗꯨꯒ ꯅꯨꯅ ꯀꯧꯈꯤ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯕ ꯃꯆꯥꯅꯤꯄꯥꯗ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯇꯣꯡꯂꯨ ꯂꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯜꯂꯨꯒꯅꯨ ꯊꯥꯖꯗꯕꯁꯤꯡꯒ ꯑꯩꯈꯣꯏꯒ ꯇꯣꯡꯉꯨ ꯂꯥꯎꯕ ꯄꯨꯜꯂꯨꯒꯅꯣꯕ ꯊꯥꯖꯗꯕꯁꯤꯡꯒ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯅ ꯆꯪꯖꯐꯝ ꯂꯧꯒꯅꯤ ꯆꯤꯡꯖꯥꯎ ꯑꯃꯗ ꯃꯆꯥꯅꯤꯄꯥꯅ ꯍꯥꯏꯔꯛꯏꯃꯤ ꯃꯗꯨꯅ ꯀꯟꯕꯤꯒꯅꯤ ꯑꯩꯕꯨ ꯏꯁꯤꯡꯗꯒꯤ
ꯅꯨꯅ ꯍꯥꯏꯈꯤ ꯌꯥꯗꯅ ꯑꯗꯨ ꯍꯥꯏꯔꯛꯏꯅꯦ ꯀꯟ ꯁꯤ ꯋꯥꯡꯕ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯖꯨꯗꯤ ꯆꯤꯡ ꯃꯊꯛꯇꯅꯦ ꯑꯩ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅꯕꯨ ꯏꯁꯤꯡ ꯊꯛꯀꯗꯕ ꯈꯪꯗꯦ ꯅꯨꯅ ꯍꯥꯏꯈꯤ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯔꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕꯤꯕꯗꯨ ꯅꯠꯇꯅ ꯑꯗꯨꯗꯒꯤ ꯂꯥꯟꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨ ꯃꯔꯝ ꯃꯄꯥꯒ ꯏꯊꯛꯁꯤꯡ ꯈꯨꯝꯅꯔꯤꯉꯩ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯣ ꯏꯊꯛ ꯑꯃ ꯂꯥꯟꯁꯤꯜꯂꯦ ꯑꯗꯨꯒꯤꯗꯨ ꯏꯊꯛ ꯑꯃ ꯐꯖꯅ ꯍꯥꯏꯖꯤꯜꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯟꯅ ꯎꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯃꯥ ꯌꯥꯎꯈ꯭ꯔꯦ ꯏꯔꯥꯛꯅꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯍꯥꯏꯈꯤ ꯑꯣ ꯄ꯭ꯔꯤꯊꯤꯕꯤ ꯌꯣꯠꯁꯤꯜꯂꯣ ꯅꯪꯒꯤ ꯏꯁꯤꯡ ꯑꯣ ꯑꯁꯃꯥꯟ ꯂꯦꯞꯂꯣ ꯅꯪꯒꯤ ꯅꯣꯡ ꯑꯗꯨꯗꯒꯤ ꯍꯟꯊꯈꯤ ꯏꯁꯤꯡꯗꯨ ꯑꯗꯨꯝꯅ ꯋꯥꯈꯩꯈꯤ ꯋꯥꯐꯝꯗꯨ ꯑꯗꯨꯒ ꯃꯗꯨꯅ ꯍꯤꯗꯨꯅ ꯈꯥꯝꯈꯤ ꯖꯨꯗꯤꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯗꯅ ꯑꯗꯣ ꯐꯪꯉꯦꯗꯅ ꯑꯗꯨꯒ ꯍꯥꯏꯈꯤ ꯂꯥꯞꯅ ꯂꯪꯁꯦꯛꯈ꯭ꯔꯦ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯖꯥꯇꯤ ꯑꯃ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯕꯗꯨꯋꯥꯒꯨꯝꯅꯁꯨ ꯑꯥꯔꯊ ꯁꯤꯁꯤ ꯂꯥꯞꯅ ꯂꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯁꯥꯞ ꯇꯧꯕꯒꯨꯝꯕ ꯋꯥꯍꯩ ꯑꯃꯅꯦꯕ ꯁꯤꯁꯦ ꯑꯜꯂꯥꯍꯅ ꯁꯥꯞ ꯇꯧꯈ꯭ꯔꯦ ꯀꯧꯖꯔꯛꯈꯤ ꯅꯨꯅ ꯃꯥꯒꯤ ꯔꯕꯄꯨ ꯑꯗꯨꯒ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯗꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤꯅꯦ ꯁꯣꯏꯗꯅꯃꯛ ꯅꯪꯒꯤ ꯋꯥꯗꯥꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯌꯦꯜ ꯆꯨꯝꯕꯗꯨꯅꯤ ꯅꯪꯒꯤ ꯕꯤꯆꯥꯔꯄꯇꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯤꯡꯍꯟꯒꯅꯤ ꯅꯪ ꯋꯥꯗꯥ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯨ ꯅꯪ ꯋꯥꯗꯥ ꯑꯁꯦꯡꯕ ꯑꯗꯨꯅ ꯑꯩ ꯏꯆꯥꯁꯤꯡ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯏꯅꯤ ꯍꯥꯏꯔꯛꯏꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯣ ꯅꯨ ꯇꯁꯦꯡꯅꯃꯛ ꯃꯥ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯀꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯥꯐꯤꯔ ꯑꯣꯏꯈ꯭ꯔꯗꯤ ꯃꯆꯥꯗꯨꯅ ꯃꯄꯥꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯀꯅꯨ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯂꯩꯇꯕꯗꯨꯒꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯑꯃ ꯀꯨꯔꯥꯟꯒꯤ ꯑꯥꯔꯊ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯅ ꯈꯟꯊꯔꯛꯄꯗ ꯃꯃꯥꯡꯗꯅꯦ ꯅꯨꯗ ꯍꯥꯏꯈꯤꯔꯤꯁꯦ ꯇꯣꯡꯍꯜꯂꯣ ꯖꯣꯔꯥ ꯖꯣꯔꯥ ꯑꯗꯨꯗ ꯏꯃꯥꯟ ꯄꯨꯔꯛꯄꯁꯤꯡꯗꯨꯁꯨ ꯑꯗꯨꯗꯩ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯤꯒꯤ ꯑꯌꯥꯠꯁꯤꯗꯅꯦꯕ ꯅꯨꯅ ꯑꯃꯜ ꯇꯧꯈ꯭ꯔꯤꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯡꯍꯜꯂꯣ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗ ꯃꯥꯅ ꯃꯥꯏ ꯃꯆꯥ ꯀꯧꯔꯨꯔꯤꯁꯤ ꯑꯁꯤꯒꯤꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯗꯨꯒꯤꯅꯦꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯑꯥꯔꯊꯗꯨ ꯀꯨꯔꯥꯟꯅ ꯑꯃꯨꯛꯀ ꯍꯜꯂꯛꯏꯅ ꯑꯜꯂꯥꯍꯅ ꯍꯜꯂꯛꯏꯅꯦꯕꯁꯤ ꯑꯗꯨꯗꯤ ꯀꯨꯔꯥꯟꯁꯤ ꯑꯜꯂꯥꯍꯅ ꯑꯥꯔꯊ ꯈꯪꯍꯟꯒꯅꯦꯕ ꯃꯤꯑꯣꯏꯕ ꯀꯨꯔꯥꯟꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯈꯟꯊꯒꯗꯧꯔꯤꯕꯅꯤ ꯈꯟꯊꯕꯗꯤ ꯃꯐꯝ ꯈꯔꯗ ꯆꯠꯂꯒ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛ ꯇꯥꯒꯠꯀꯅꯦꯕ ꯀꯨꯔꯥꯟꯁꯤꯒꯤ ꯑꯥꯔꯊ ꯁꯤꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯦ ꯅꯆꯥꯅꯤꯄꯥꯗꯣ ꯍꯥꯏꯔꯛꯏꯗꯨ ꯑꯜꯂꯥꯍꯅ ꯁꯤꯒꯤ ꯑꯥꯔꯊꯁꯤ ꯁꯤꯗ ꯍꯜꯂꯛꯑꯦꯕ ꯑꯗꯣ ꯀꯨꯔꯥꯟꯒꯤ ꯑꯥꯔꯊꯁꯤ ꯑꯜꯂꯥꯍꯅ ꯁꯤꯅꯤ ꯇꯐꯁꯤꯔ ꯇꯧꯔꯦꯕ ꯃꯅꯨꯡꯁꯤ ꯀꯨꯔꯥꯟꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯅꯅꯦ ꯋꯥꯔꯤ ꯁꯥꯗꯅ ꯃꯌꯥꯝ ꯈꯣꯝꯕꯩ ꯗꯔꯀꯥꯔ ꯅꯠꯇꯦꯕ ꯑꯗꯨꯅꯗꯤ ꯀꯨꯔꯥꯟꯒꯤ ꯑꯥꯔꯊ ꯍꯟꯕꯗ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯍꯟꯕ ꯌꯥꯏ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯍꯟꯕꯁꯨ ꯌꯥꯏ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯑꯇꯩ ꯑꯇꯩꯗ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯒꯗꯕꯅꯦ ꯑꯗꯨꯁꯨ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯥꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯕ ꯀꯨꯔꯥꯟꯗꯗꯤ ꯀꯨꯔꯥꯟꯁꯤ ꯀꯝꯄ꯭ꯂꯤꯠꯅꯦ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯄꯥꯎꯃꯦꯟꯕꯤꯕꯅꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯟꯈꯤꯒꯅꯤ ꯈꯪꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤ ꯑꯜꯂꯥꯍꯅ ꯇꯥꯛꯄꯤꯔꯛꯇ꯭ꯔꯗꯤ ꯑꯥꯔꯊꯗꯨ ꯈꯪꯍꯜꯂꯛꯇ꯭ꯔꯗꯤ ꯈꯪꯉꯣꯏꯗꯧꯔꯤꯕ ꯌꯥꯝ ꯂꯨꯕꯅꯤ ꯌꯥꯝ ꯄꯥꯎ ꯍꯥꯏꯔꯤꯅꯦ ꯇꯣꯏꯅ ꯄꯥꯎ ꯍꯥꯏꯔꯤꯅꯦ ꯍꯥꯏꯕ ꯌꯥꯝ ꯂꯨꯕꯅꯦꯅ ꯍꯥꯏꯔꯛꯑꯗꯤ ꯆꯨꯝꯃꯤ ꯌꯥꯝ ꯂꯨꯕꯅꯤ ꯑꯗꯨꯅꯅꯦ ꯇꯣꯏꯅ ꯄꯥꯎ ꯍꯥꯏꯔꯤꯁꯤ ꯇꯣꯏꯅ ꯄꯥꯗ꯭ꯔꯗꯤ ꯈꯪꯉꯝꯃꯣꯏ ꯅꯨꯅ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯔꯕ ꯑꯩ ꯆꯪꯖꯔꯤ ꯅꯉꯣꯟꯗ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯂꯩꯇꯕ ꯋꯥ ꯍꯥꯏꯖꯔꯨꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯑꯗꯨꯒ ꯑꯩꯉꯣꯟda ꯃꯤꯅꯨꯡꯁꯤ ꯊꯝꯕꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯜꯂꯒꯅꯤ ꯃꯥꯡꯖꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯛꯏꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯑꯃꯤꯅ ꯃꯥ ꯁꯦꯔꯦꯟꯗꯔ ꯇꯧꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯑꯁꯨ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯉꯝꯗꯦꯕ ꯑꯥꯔꯊꯁꯤ ꯃꯌꯥꯝ ꯑꯃꯒꯤ ꯌꯦꯡꯉꯨꯗꯧꯔꯤꯕꯅꯤ ꯊꯤꯅꯗꯧꯔꯤꯕꯅꯤ ꯑꯩꯅ ꯉꯝꯅꯕ ꯍꯥꯏꯕꯤꯈꯤ ꯑꯣꯅꯨ ꯀꯨꯝꯊꯔꯣ ꯑꯩꯈꯣꯏꯗꯒꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯌꯥꯏꯐꯕꯒ ꯂꯣꯏꯅꯅ ꯅꯪ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯕꯁꯤꯡꯗꯒꯤ ꯆꯠꯊꯔꯛꯀꯗꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ ꯍꯤꯗꯩ ꯀꯨꯝꯊꯕ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦꯕ ꯂꯥꯛꯏꯕ ꯁꯋꯥꯔꯤ ꯅꯪꯒꯤ ꯖꯔꯅꯤꯗꯣ ꯃꯐꯝꯗꯨ ꯂꯦꯞꯄꯣ ꯂꯣꯏꯁꯤꯜꯂꯣ ꯂꯦꯞꯄꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯅꯦ
ꯖꯥꯇꯤ ꯈꯔꯗꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ ꯃꯇꯝ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯁꯣꯛꯀꯅꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯗꯒꯤ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯅ ꯍꯧꯖꯤꯛ ꯍꯤꯡꯍꯧꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯔ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤ ꯄꯨꯝꯊꯔꯒ ꯍꯤꯡꯍꯧꯗꯧꯔꯤꯕ ꯖꯥꯇꯤ ꯈꯔꯗꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯕ ꯑꯗꯨꯒ ꯆꯩꯅꯥꯁꯨ ꯑꯃꯨꯛ ꯐꯪꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯁꯤ ꯃꯤ ꯇꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯂꯝꯅꯤ ꯍꯥꯏꯕꯁꯤ ꯁꯤ ꯑꯥꯏꯁꯤꯅꯁꯨ ꯇꯥꯛꯑꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯅꯣꯔꯠ ꯏꯁꯂꯥꯝꯁꯤ ꯏꯟꯗꯤꯌꯥꯗ ꯅꯤꯡꯉꯥꯝ ꯇꯧꯕꯤ ꯇꯧꯔꯝꯃꯤꯁꯤ ꯍꯥꯏꯕꯁꯦ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯕ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯨꯟꯗꯥ ꯑꯍꯥꯟꯕꯒꯤ ꯇꯥꯔꯦ ꯑꯗꯨꯝꯁꯨ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯗ ꯅꯠꯇ꯭ꯔꯣ ꯕꯤꯛꯇ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯑꯗꯨꯅꯗꯤ ꯏꯟꯗꯤꯌꯥꯁꯤ ꯑꯔꯤꯕ ꯇꯥꯎꯟ ꯑꯃꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯃꯈꯥ ꯑꯌꯥꯠꯁꯤꯗ ꯑꯩꯈꯣꯏꯗ ꯇꯥꯁꯤꯜꯂꯛꯑꯦ ꯔꯁꯨꯜꯗ ꯃꯁꯤ ꯑꯔꯣꯟꯕꯗ ꯂꯩꯈ꯭ꯔꯕ ꯄꯥꯎꯁꯤꯡꯗꯨꯗꯒꯤꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕꯤꯕ ꯅꯪꯅ ꯈꯪꯂꯝꯕ ꯅꯠꯇꯦ ꯅꯪ ꯀꯩꯁꯨ ꯈꯪꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩꯅ ꯈꯪꯍꯜꯂꯤꯕ ꯁꯤꯁꯤ ꯑꯜꯂꯥꯍꯅ ꯄꯤꯕ ꯄꯥꯎꯅꯦꯕ ꯅꯉꯣꯟꯗ ꯐꯥꯎꯍꯜꯂꯤꯕ ꯅꯉꯣꯟꯗ ꯑꯣꯏꯗꯤ ꯇꯧꯔ ꯈꯪꯍꯜꯂꯤꯕꯅꯦꯕ ꯅꯪ ꯀꯔꯤꯝ ꯈꯪꯉꯝꯕ ꯅꯠꯇꯦ ꯅꯪꯁꯨ ꯀꯧꯃꯨꯀꯥ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯁꯤꯡꯁꯨ ꯀꯔꯤꯝ ꯈꯪꯉꯝꯕ ꯅꯠꯇꯦꯕ ꯁꯤꯁꯤ ꯃꯤꯟ ꯀꯕꯂꯤ ꯍꯥꯏꯖ ꯁꯤꯒꯤ ꯃꯃꯥꯡꯗ ꯐꯥꯁꯕꯤꯔ ꯑꯗꯨꯅ ꯅꯪꯅ ꯈꯪꯂꯝꯕ ꯅꯠꯇꯦ ꯃꯁꯤ ꯅꯪ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯤꯁꯤꯡꯅ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯅ ꯈꯥꯡꯉꯨ ꯁꯕꯔ ꯇꯧꯔꯣ ꯇꯁꯦꯡꯅꯃꯛ ꯑꯐꯕ ꯄꯣꯠꯂꯣꯏꯗꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯒꯤꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯔꯁꯨꯜꯁꯤ ꯑꯜꯂꯥꯍꯅ ꯊꯥꯔꯛꯄ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯁꯤ ꯈꯪꯕ ꯃꯤꯗꯤ ꯈꯪꯈ꯭ꯔꯦꯕ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯌꯥꯔꯦ ꯁꯤꯗ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯦ ꯋꯥꯔꯤ ꯑꯃ ꯔꯁꯨꯜꯗ ꯍꯥꯏꯔꯒ ꯀꯨꯔꯥꯟꯁꯤꯗ ꯍꯥꯏꯍꯜꯂꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ